पाउसेद युम्पम ओइबा मर ओइबा पाउ खरा अपडेट तौजरे एजुकेशन द मखल अमदगी डिस्टर्बेंस तौबिगनु हाइबा यावबा तोंगान तोंगान बा डिमांड दा वाखल मिफम चथाग्रे लमदम असिदा लैरिबा स्कूल अमदे कॉलेज सिंग द करिगंबा मखल अमदगी डिस्टर्बेंस तौबिगनु अवतबा ओजा सिंग अथोबदा हापियो रेगुलर प्रिंसिपल हापु हाइबा यावना तोंगान तोंगान बा डिमांड कया तांदुना ओजा सिंग साद्रा सिंग जावना देसाम थाउमी सिंग द तिदिम लंबीदा लैबा कैसामपत कम्युनिटी हॉल दा वाकन मिफम चथाग्रे वाकन मिफम अदुदा देसाम की प्रेसिडेंट जुहरिबा कैंपेन फॉर डिस्टर्बेंस फ्री जोन डिमांड कमिटी कन्वेनर लाइसांगतेम लमयान बमिदैना पांगथोखिबदा डिमांड कमिटी ने लमदम असिदा लैरिबा स्कूल सिंग अमदे कॉलेज सिंग दा करिगुंबा मखल अमदगी डिस्टर्बेंस बिपिगनु हाइदुना कॉलेज ओजा सिंग साद्रा सिंग जावना तोंगान तोंगान बा स्टेक होल्डर जावना ngasiगी वाकन मिफम असि चथाजबने लोइना जामना तोइना स्कूल सिंग द बोम लंगसिनबा माइरोइ सिंग दा अकी एकंग नंगनबा कया असना माइरोइ सिंग दा अदुगी मदिक डिस्टर्बेंस थोगले मरमदुना एजुकेशन द मखल अमदगी आयत बा बिबिगनो हाउजिक वातुन लैरिबा स्कूल अमदि कॉलेज सिंग की ओसा सिंग अथोबदा हापियो कॉलेज सिंग की वातुन लैरिबा रेगुलर प्रिंसिपल सिंग अथोबदा हापियो अवादा फना थलबा इंफ्रास्ट्रक्चर लैरिबा सि लैंगांग ने यंगसिनबियो स्कूल सिंग अमदि कॉलेज सिंग की ओसा सिंग ट्रांसफर एंड पोस्टिंग टीम सुमना realization tau haiba demand da ngasi gi wakat mipam asi chathajabani aresu phongdokhi mana makata na phongdokhi bada demand asi mathang tha july manga forward chathagani aresu phongdokhi wagat mipam adu da saruk yakiba coordinating committee chairperson su oiriba all manipur college teacher association AMCTA gi president m bloken ron na phongdokhi bada khongjang asi jun tara ga manga dagi demand sing asi taladuna punna khongjang changsin bahorakhibani maji laigang asina खंगना थबक तो अंथोपियो हने से फोंदोखे मखा तरकव अतोप पाउदा रिम्स द अनोवा एडवांस सिटी स्कैन मशीन अनि हॉस्पिटल की ओवीडी अमदी ट्राउमा सेंटर हांगदोखरे इम्फाल की लंपेल पद लेब रिम्स हॉस्पिटल द मसिगी अनोवा ओवीडी ब्लॉक द नौना हाफसिन बा एडवांस सिटी स्कैन सेवेंस अदुगा हॉस्पिटल असिगी ट्राउमा सेंटर नौना हाफसिन बा एडवांस सिटी स्कैन फिलिप्स रेजिडेंट इंस्टीट्यूट ऑफ मेडिकल साइंसेस इम्फाल की डायरेक्टर प्रोफेसर ए सांतन हांगदोक्तुन मथौ तहनग्रे एडवांस सिटी मशीन मथौ तहननबा हांगदोक्पि थरमदुरा रिम्स हॉस्पिटल की मेडिकल सुपरिटेंडेंट एन संजीव प्रोफेसर ए सुभाचंद्र हेड ऑफ रेडियो गायनोसिस डिपार्टमेंट रिम्स इम्फाल सरुग्याखि थरमदुरा रिम्स इम्फाल की स्टाफ सिंह अदुगा फैकल्टी मेंबर सिंह सु सरुग्याखि सिंह मनुंगदा यावरे हियांग नबद लैब लैंगा केफिक ब्लीडिंग फ्रॉम द सीखिबा ओक सिंह अफ्रीकन स्वाइन फीवर न ओरमले मणिपुर की मियाम जामना पामना चानरिबा ओक्सिंग द लायोंग खंगदना ओक मफम क्यादा सिबगी पाउ तानरगले हाउखिबा तांग तरागा मतोइदा काक्सिंग दिसे की ह्यांगलम द लैबा मणिपुर लेखा की पेग ब्लीडिंग फ्रॉम अमदा यूके द भक्तुना थंबा ओक्सिंग लायोंग खंगदबा लैना अमना नादुना सिगिबा ओक्सिंग अदु अफ्रीकन स्वाइन फीवर न ओरमले हाइरे हिरमसिंग मरि लैना काक्सिंग दिसे की डीसी समोरजेट सलामना ऑर्डर अमा थोक्तुना हारिबा फार्मेसी की किलोमीटर अमरा कोनबा एरिया ब इन्फेक्टिव जोन अमदि किलोमीटर मपंदा कोनबा मफम्बो सर्वेलेंस जोन हन लाउथोग्रे डीसी समोरजित चलामना थोगिबो ऑर्डर अदुगी मतुगिना यांगलम एरिया द ओक योनबा चाबा अमदि ओक पुबसु खुदक दहि अथिंग बथमग्रे कनागुंबा अथिंग ब असिबो थुगाइदुन थबक तौरमलबदि मियो अदुगी मथक द लोगी ओइबा एक्शन लौखतकनि हन ऑर्डर असिदा यावरे निंगसिंग बजाय हौगिबा थादा कामजोंग अमदि उखरुल डिस्ट्रिक्ट की मफम खरादा अफ्रीकन स्वाइन फीवर न बरम ओइदुना मफम सिंग अदु लोइबो ओकिया सिखिबो लैखरे मरम मसीना हियांगलमद यूके दगी परखिबो ओक्सिंगसु लायोंग खंगदना धारकपदगे मफालमद सैंपल थादुना यंगलुबदा अफ्रीकन स्वाइन फीवर ओरमबदगे डीसीना सेक्शन थरोंग लोखलकपनि आइरे हिरमसिदा वेटरिनरी डिपार्टमेंट न तुबिन लाइचनबे थावोंग अमा साथरिबसि असुंबो खोंथांग ओइदे हाइनरकले डीजीपी एप्रिसिएशन सर्टिफिकेट अमसुंग केस अवार्ड सिंग पीदुना पुंगनिंग थावतखरे डीजीपी मणिपुर तोंगान तोंगान डिस्ट्रिक्ट पाइखलिबा थबक थौरम सिंह अमसुंग असेसमेंट की पतांग द खन्ना नैनबग लोइनना डीजीपी एप्रिसिएशन सर्टिफिकेट अमसुंग केस अवार्ड सिंह पीदुना पुंगनिंग थोगतपगी थौरम अमा पार्स एमआर की बानक्रिट हॉल द पांगथोग्रे थौरम अदुदा डीजीपी एडीजीपी सिंह आईजी डीआईजी न सिंह बमकोक थोंगबो पुलिस ऑफिसर सिंह सरुक याखिबग लोइनना डिस्ट्रिक्ट सिंह की एसपी सिंह सरुक याखे थौरम अदुगी मनुंग चना डिस्ट्रिक्ट की पुलिस सिंह न पांगथोखिबा थबक सिंह की असीमेंट सिंह डिस्ट्रिक्ट की एसपी न पावर पॉइंट प्रेजेंटेशन उरके थौरमदुदा डीजीपी पी डोंगल न फोंदोखिबदा पुलिस सिंह न मकोय मकोय की यूनिट अमसुंग ऑफिस सिंह बु लुनाना न थंबक लोइना डिसिप्लिन लैना मियाम की सेवा तौगदबने माना मखा दारदुन हाई डिस्ट्रिक्ट की एसपी सिंह अमसुंग पर्सन सिंह लौरिबा थबांग सिंह बो
थागतबा फोंदोकपगा लोइना BDF सिंह लौरिबा थौदांग सिंहसु थागतबा फोंदोकपदा नतन नपी पुलिस सिंह लौरिबा थौदांग सिंहबो थागतबा फोंदोके तुंगदा पुलिस सिंह मथौ मसक खंगना मथौ पांगथोकना वफमसु थामगे तुंगदा मकोक थोंगपा पुलिस ऑफिसर सिंह DGP एप्रिसिएशन सर्टिफिकेट अमसुंग केस अवार्ड सिंह यूनिट की CO सिंह SP सिंह अमसुंग पार्सन सिंह द पीदुना पुनिंग थवरके नागालैंड मरोमदना ngasi di Manipur amadi Bharat Sarkar mai hauna sakle Congress ngasi di BJP da lusing ba lengak asna Manipur amadi Bharat Sarkar asi mai hauna sakle aina MPCC ki President Margus Sandrana Kendra Humpo gi nauna khallaba Congress ki Block Congress Committee gi certificate entopa ki thorom Imphal ki Congress bhavan da pangthopa ki thorom da phongdokre mana makhatan hai ki bada border filler ki wathoka si hauju phawba Manipur da su amadi center da BJP na lusing ba sarkar pairibani adubo hauju phawba masibo settle tawpa ngamna lairi hiram masigi matang da makoi ngam kai kaidna ba letter dhakre aiduna lairi ngasi phawba de letter asi BJP na parak padagi sahi manga adumak tharaga laigadoribra haida laigadoribra haina hangladuna maram oiraduna Manipur mai hona saklagle laiga kasan hauji thengnariba lomi singha harfang dabagi awaba asi kokan bangam driba karigino laiga ki makha da laiba ngaktani aduga Myanmar rom da posiliba punamak loina khangba ngaktani makoina thokan ba ngaktani BJP lengana tawba thabak thoram punamak phai haiba American social media da afaba ngakta thagatba mioi kya laibana lamdamasi hena wahan bari ase Congress oina nauna lakliba BJP President Singh miyam gi apamba da matam leiba khibak ta puna thabak tawgani han sopang doki atopa editorial gi kalam amada security fencing chu border fencing chu amakhangna oiba yai Manipur ka jumlo nariba Burma gi ngangkhaida border fencing khadana sanglaba matamasi lakre fencing khadrabasu magi ngamkhai khangnana bakina pillar junglaga dilerakpane aduba sahi khara gi mamang tagi Manipur gi Santen district gi Burma ga taina ngangkhaida yungba pillar khara Burma masana fuklaga Manipur gi lamda sangsilaga junglamba dagi Burma na Manipur gi lam lausilaklagani haiba gi mi paiba Manipuri singna fauna ki marwina Santen district gi more gi miyoisina Manipur gi ngamkhai manung da jungchil lamba pillar fukdok laga hana junglamba mafum da amuk jungchin khibagi thawdok thokre madudagi Burma amri Manipur gi ngamkhai da chai na ba leire habasi India lenga na sukhangge aduba sanglaba matamasi phawba India lenga na Burma lenga ka yana ba chap chaba ngamkhai khangmina tuna na khai chengna laimina na bokhona ba da pung chang da bagum leire Manipur masa sing nadi Manipur na India da tension khibadagi Manipur gi waramba hausina Burma gi waraba kapu tampak mahan khibani haibagi ning tol pomder ngi amuk Manipur gi lam kya mahalakna ba taruklabasu India lenga na thawa sabidi aina khannarakwane asumna aseng bangam khai khangdana leiringai India lenga na hana leiba border filler dagi Manipur gi ngamkhai da sangsin jaraga fencing ka bagi thabak haurakle masida pena drapa Manipuri singna karigino abu wafam thambadana border fencing nate security fencing ni haibo wafam India lenga na thamle masida karige security fencing no chap chaba ngamkhai da fencing khaba da kari akai ba leibage madugi fencing aduna security fencing su atum oijagada bani haibasine security fencing bo karigidamak sai nariba mafam datamak khariba karigino hauji Burma ga tainaba Sosanpur gi da karige security fencing khadribano ngamgai asomdani ain gi wangbada sathok sajin tawduna ain jadaba project ya puthok pusin tawri habase Manipur government amadi India government asu khanglibani oiriba phibam masina security fencing ni araga arun ba miyam khanghaningdaba maram leirabra habase singnapam thorakle laigang na Manipur gi miyam da aseng bangamkhai khangnaba honarakpa asida puning thawat pibagi mahut Athem barom da puning chang na miyam tumina leina da bahwana badi asumba oiroi security fencing khada basung ya yadrabra mamangai dagi border fencing su security fencing su leiramde Imphal city gi mafam mari da gari park tawfam sengkona da bagi scheme finalize tawre tender tawraba matung athuba da thabak hauragani Khemsan Mahon Minister Y Khemsan haikre Imphal city gi mafam mari da gari park tawfam sengkona da bagi scheme finalize tawre tender tawraba matung athuba da thabak hauragani Wafam masih India ki city chamada smart city mission auto ki bagi sahi taret mafung phabag mari leinana ngasi kangla fort ki nopuk thangba Imphal toren ki torban ta uchara thabagi thorum amada bhagna phagdo ki bane Mauda masung Imphal Municipal Corporation ani re sindu da pang thoki ba thorum adu ka mari leinana Minister Khemsan makha ta ki bada India ki Prime Minister Narendra Modi na laiba ka sigi city chamada haudo ki ba smart city ki mission da Imphal su yaura ki bane ngasi tair sahi taret mafung pharak paga mari leinana greening event haiba theme amagi makha da Namit tarit ni chupna tharomasi pang thokane hauji Imphal the smart city ki khongjel asi asuki matik yang na changsilli smart city ki oina paikat pa hanba phase ki project sing English sing ani kulhom doi gi jun tha fa ki manung da cha da marfutra mapal loisin da ba pandam thamle hauji Imphal manung da gari sin bagi sang hengalak liba asi gi yanglag Imphal city manung da gari thamna da ba mafam bari khangdok tuna thamle
gari thampam ki thorang asi tender tawraga athuba matamda thabak paikhalagani haike thorong madu da saru yakiba Imphal Smart City gi CEO TS Hari Kumar na phongdo kibada Imphal City manungda semgot kadoriba gari parking ki thorang asi model ani thona paikat kani ahan bagi model asina tu wheeler gine masigi dama khoirambal kaitil ki temporary market Nagamphal Secret Building ki manak kamadi kangla gi nongpok thang patorwanda paikat na ba thorang leire ani suba car parking ki model asina kangla fat ki Gandhi Avenue ajin bhamda leiriba lenga ki quarter singa sigi manak ta semgot kadabani multi level car parking wana semgot kadoriba car sabri rom park to yagani aduga Kaisampat Power House manakta car samayang kairom park to bagi multi level parking amaso semgot na dapat thorang pun bakloi aina Hari Kumar na makata ke atopa pauda una nanbada amasire Imphal Ukhrul lambi ki kasong khulel lambi ki komlok thong manakta uthanna haptona purakpa Saktiman ama masa matanda accident thoktuna una nanbadagi amasire amana sokpadagi aruba phibamda leikana kre thaudogasing asi ayuk thokibani Hariba Saktiman asi uthanna putuna lakpada komlok thong manakta golai kakpada control ngamawdabadagi turenda tasinba gal loidana mathak maka unduna turenda tasinbadagi una nanbada amasiba gal loidana amana leikana kibani Haujik babagi oinadi asiba amadi hasok pasing adugi maming matha chap chana khangba ngamdre DRDO na short range surface to air missile maipak na sanging tawkre Defense Research and Development Organization DRDO amusing dan Navy na irai nobita Odisha ki samudra khongban gadang naba Integrated Test Range ITR Sandiford laiba Navy ki zazamadagi vertical launch short range surface to air missile BLSRSAM maipang na sanging tawkre BLSRSAM asi jahaz ta pugada bukhulai system amani masina si skimming target sing jauna anak range da leiba tongan tongan ba nongta ki tracing mangan takhan bangame launch du aircraft amaga manhan kiba high speed aerial target amaki meukta pang thoke maso aircraft adu bo maipang na engage tawki and Ministry of Defense na statement amada phang thoke vehicle adu ki flight path amadi thal parameter sing ITR Sandipur na deploy tawba tracking instrument kaya sinatuna monitor tawke BLSRSAM maipang na sanging tawki bagi dama Defense Minister Rajnath Singh na DRDO Navy amasung industry bo thagat ba phong dokre amasung masina nong thaki trade singi mayukden dan Navy gi jahaz sing defense capability amako so henga lagani haigre misala tu maipang na pahendu na sanging tawki bagi dama Chief of Naval Staff Hari Kumar na Indian Navy amasung DRDO bo thagat ki amasung laiba kasina puthok saba missile system masina Navy ki defense capability sing makata na henga lagani haige Department of Defense R&D gi Secretary amasung DRDO gi Chairman Dr. G. Sadesh Reddy ne team sing ado bathagat ki amade sanging atu Indian Navy ki jahaz sing da yauri baleba kasina puthok saba khulai system sing ning thina bathok topa ngamle habasi proof tawre haige Agnifor scheme tungkoina chanaba yaroidaba amane khodaki oiba kanaroidaba khongthangni Center na anoba Agnifor scheme asina na kya bo thabak phangalagani ariba se ngai ki oina miyam mamita utchai bane thabak phangdan leiban ha sing bakhuda ki oina thabak piduna afaba sanana bhona bane Agrivar scheme tung koina chanaba yaroi khuda ki oiba kana daba khongthangni aina Meghalaya Jot Congress na phongdokre hiramasiga mari leina na Meghalaya Jot Congress na makata na phongdoki bada Agnivar scheme masi leba kasada leiriba naha mayam gi thabak phangdaba gi problem asi kokhana daba atenba matam gi scheme ne scheme masi ge khudong chaba khuda ki oina leba kasigi naha singa phangki bo yai adaba sahi khara ki matung da thabak phangdaba mi gi masing hanadagi hengalakduna yamna khudong chadaba phibam amadala kane Agnivir Singh State lengana makoi makoi ki police forcing the land gane hana phongthok nariba asisu thabak oina onthok pa ngamloi daba mane masida miyam ka hena harawningai oide center haujik leiriba BJP lenga kasigi bandamdi matam pumbada makoi na power fight on leiba amade selama sung masal power sin aduna miyam bot namal laga thambane asigama BJP ki thoksilasi aikoina kaitongungda yaba ngamloi masigi mayukta matam pumbada Meghalaya Jut Congress na leigane Meghalaya Jut Congress ki Vice President Vanpira Lang Basai Vona Phongdo ki bada Agnivir scheme ki makada khallaban ha sing aduba Agnivir haina kawgane sahi mari ki matung da makoi banam phuda thabak tagi potha hangani madugi matung da masing jamlaba Agnivir sing kari tawgadagi habagi matangda chapsa na khangba ngamdre Agnivir khudima state police ta loksin bangam gadoribra habasisu miyam nangnari bawhang amane maramaduna scheme masi naha sing ki kan thaba scheme nate tungi lambi kaktana na BJP ki scheme ni haire Nagaland landslide na jumabadi thong jauna amangata kaya thogan kre Nagaland ho given mitkhani asida nong leptana chubana maram oraga
State asigi tongan tongan ba mafam sina thoki ba landslide sina maram oiraga lambi thong amadi jung kya chauna amaga ta thon kre aina Nagaland State Disaster Management Authority NSDMA na ngasi phongdora kre NSDMA na hiramasiga mari aina makata na phongdo kibada state asigi manung onjin ba mafam singda leiba apik pa thong sing landslide maram oiraga amaga ta thokan kibana khongang kya pau phawna pangam khidre lenga ki mekai de lambi thong phawna rabagi khudong chaba mangkhra ba mafam singda ayan bam yang changtuna thabak paikat pa hokre district disaster management ki makok thongpa office singda official singda landslide na maram oiraga awaba tahalaba mafam singda changchin na khudaki waina pangba yaba matin pangna da basu khangan kre margoina fek amasung noglak district da landslide na khwaidagi hena saitheng pire fek district disaster management authority na pongdora kibagi matungin ha district asigi manung chana leiriba khomi amasung porlami phawna balambi Sijami amasung mesolomi phawna balambi amadi melori Lojafu amasung lanyi kunggang dangasi asoba landslide sing thoki haire makatarakwa atopa pauda sahi taragi phadok pikre sahi tara mga haktanga ribi nupi musa ama namduna izat mangan bagi damak Odisha gi Mayurbhanj district ge special court ama sahi kunga mapan suraba miyoi ama sahi taragi phadok pikre special foxo court ki judge Sumita Jananagarak miyoi atubo IPC amri protection of children from sexual offenses pokso ek mari lainaba section singki bakada mara laire an lauthoke कोड माक सही तरह की फादुक पीबगी मथक लुपा लिसिंग तरह का तरुकी फाइन चु तौके मासिकी मथक भिक्टिम ओरिबि नुपि मसा अदुद लुपा लाख मरी कंपनसेशन ओइना पिनरवा कोड न स्टेट लीगल सर्विसेज अथॉरिटी द खगनके पब्लिक प्रोसिक्यूटर आदिना फातनाइक न फंगदोकपा मतुंगे नुपि मसा अदु इंग्लिशिंग अनि तरह का मंगा की जुन कुन का तरेता झारफोक्रिया पुलिस स्टेशन की मलुंग चनबा खुन्नामदा leiva mahaki yumda matanta leiringeda kanpikasin namduna mahaki masegi yumda puraga ijat mahan kibani medical report amadi saki taraga tarko amasung rupi masa aduge statement da jumpham orga court ge raya si takibani adu sumagda phangdokle service matam helaba kaya sahi sangtana thabak puhat bana officer kya ningdon pomnare emso manipur lenga ki tongan tongan ba department kya ge officing da thabak da ge potha bagi batam helabasu misang sangka leipa officer kharabori engage tawanduna Makatana sangtana thabak tohon bagi sanabi ama matam sangna lagi basi kunaya si koina jamna labak thiba amani hana all Manipur students union amsuna lawi hana amsu ki secretary Janara Bikramjit thongam na press ta thadorok ba cherola man haire asigam ba system asna lamdam asigi lenga ki thabak tawriba officer singge barakda moral handan badana tana lamdam asigi mai masin amade skill matik chan haira bal lenga ki thabak thirban ha ke adasu sahuna dinghan na papokale Hiramasida ngasi pali balenga kasina mamang thakta cabinet mifam da thabak tagi potha bagi matam helaba sing re engage tawtuna bakatana sangtana thabak puhaloi haiki basu leire masigi ona taina bada hauzik water resources ki chief engineer kosem ki chairman Dhanamajori University ki registrar directorate of health service ki director PWD ki project director externally added project jaun atai department khara ki service sahi matam helaba su hausu phawwa Wanduna thamliba asigi maram leibak miyamda ngasigi lenga kasina mayak singna thamam thoge masida sunatana yamna ngani ngai oribadi Manipur Tribal Development Corporation ge staff engineer cum technical consultant sahi humrak arwaiba oina tangkun tha ani lising ani kunmathoi dagi tang taraga mapan tha ani lising ani kunithoi phawwa sangdokdana matam loi khrabasa hosik phawwa anubu order amata su thokpa leidana Department asida laisinduna leiriba ase concern minister concern amadi nepotism concern minister corruption amadi nepotism phongna chatharafra aibadu lenga miyamda sengdopom thogle haire hiramasida lenga kasi bolu singli bas minister and berena miyamda thajaba mangan bidanaba akan mamiyeng athubada sangbidana baso mairoi lup asina apel tawrakle kai tharakli ba ainga sagi khal kanbada lenga ngakta da inthokpana kanbangam loi MIS Khan Malem pumbagi ona hauzik kai tharakliba ainga sagi khallasi phagaran duna kannana bahona bada lainga ngakta da inthok par mahu sagi khalladu purapangam loi haina Manipur lainga ki forest environment and climate change ki additional chief secretary MIS Khan phangdokre ngasi Manipur lainga ki directorate of environment and climate change na climate change reporting ki makha da piba humlok super stat level media fellowship 2022-23 ki khangalaba state asigi journalist ki ming lak thokpa amade Hiramasing matang da sub editor singga khanani nebagi thorumda owa pharmacy phangtokibani Directorate ki mihut sing state asigi tongan tongan ba media housing editor amadi sub editor ke anasaruk yatuna phangtokiba thorumaduda mamangi
fellow members sing the certificate sing chu khusinake kumjali singani kunithoi kulumdoi gi oina nauna khallaba fellow member tara adudi sanalaiba ki pausi gi pambi Robinson Wahengbam Tom TV ki staff reporter Jaifawa Midai Kharibam Ice TV ki Gyanesur Shanghai Express English edition ki Min Gyansen Saija Imphal Free Press ki Prailatpam Candy Narol gi Thawang gi Hoidrom Roniwala Pongnafam gi oina Mason All India Radio gi Francis Sangate Impact TV ki AK Tompok amade Ice Kongi S Rosi Malani Lalobani haiba miyoi ani Bisnupur Police na fare Aina thingkraba Manipur gi lalhaulup ambagi miyoi ani garang ayu pung tararum taba matamda Bisnupur District Police ki SPN Herozit ki miyak makada Additional SP Operation Roni Mayengpam gi lusing makada Bisnupur District Police ki commando gi OC Y Sakti Sen command tawwa police team amana fare haire Bisnupur Police tagi phangba pau gi matung inadi faraba lalhaulup ambagi miyoi ani adude Imphal ki khongmandagi Bijoy Kaksing Tabam sahi yankai ga mari apokpa laikhitraba ki achauba amasong Singjamai oinam thengal-dagi laiba pokpa Sanjay Kumar sahi kungam sahi nifuga mathoi apokpa laikhitraba L Goda Dor kawi makoi ani police team asina Bisnupur Kaithel gi ngaikong crossing manaktagi bhabane haire Sheikh Nurul Hasan Health Protection Mission lairaba miyam gidamakdadi khwaidagi chawba khudoloire Lairabagi pankai makada laibana laingba matam chana ngamdana lairaklabi Kerigau AC gi kaiku kawui khundagi sahi yankai gani thoirom surabi tuna rongmai Sheikh Nurul Hasan Health Protection Mission gi makada laingre tuna rongmai matam sangna jaundice laina ka sagona duna lakhe laingba ngamdabana jaundice nabadagi fatty liver gi problem su lakhe Mapuroiba laikhitraba tuna rongmai class 8 khakta tamba masaga sandal lambi amata laitana wana lelaklibi tuna rongmai bo Kerigau ACG MLA Sheikh Nurul Hasan gi miyak makada porompa thawan thawada leiba Hill Plus Hostel at Research Institute da layengre Panbajai Sheikh Nurul Hasan gi thagi lakpa talaba madi allowance punama Kerigau ACG praja sing gi damak kathok tuna haudoki ba Sheikh Nurul Hasan Health Protection Mission gi makada tuna rongmai porompa thawan thawada leiba Hill Plus Hostel da layengbadagi pipam phagalaglabi Tuna rongmai na MLA bogam khoi leitana thagat pagal loinana mahaki punsida MLA gi tawbimal punsi gi kauroi haina phongdoragle Sheikh Nurul Hasan gumba miyam gi kathokwa MLA amma fawba thengra khidri haina su phongdorake Tuna rongmai gi makhura Rajit Gangmai nominee to MLA Sheikh Nurul Hasan for development of SDNSC na hai MLA Sheikh Nurul Hasan na anaba asibala laying bibak natana makhata wa hidak langthak sing jupi gani harpagi damak MLA bahingai laitana thagat pagaloinana MLA Sheikh Nurul Hasan gi department amade progress the best over lyrics asibo haingai laitana thagalagli anu so phangdorake China gi Junan University dagi doctorate fanglakhe Dr. Yangkhom Ronika na China da doctorate fanglakhi bagi matangda nungai fa phangdok pagaloinana ngasi more 1/5 Premnagar laikai gi farada leiriba mahaki apokpi mama amade apokko mapaga pangmi singgo unabagi tharom amba pangthokre Tharomaduda White Ronika gi mapa amadi mama na phangdorapada Ronika piklingai dagi auna honaba amadi khangba kanba anangamo ina horake magmasin manau onggi manungda ahalne thasi gi mapanda doctorate international relation research in international research in ethnic conflict haiva Tawfik da Yunan University Government of People's Republic of China na degree asipi ki aduga Sarkiba tha asi kulumdoida chama chuba convocation da India gi hanhanbo oina Chinese lon ta wangangba made Chinese loan da degree panglakpa an bane Phone gi khudang da Rodika na phongdo kibada mangna angak oringai matam dagi hauna tongan ba loan sing tamning bagi abam balai rakhi amade class 12 for matung da madunam ha ki ponsi ki pandam oirakhi haige mana makha taraduna Besba Bharati University ki matang da retired Manipur Police Officer Elangbam Rabai amadi Manju Elangbam hariba miyoi ani asina han boina khangan birakhe asona mahak Manju Elangbam gi matenggal loinana lisingani ni panda Besba Bharati China Bhavan da mingchan bafangke magi course horko matam dadi mahana foreign loan tablaga kari tawdoino aina miyam nangang nake adaba ngasi di fil asida aina kari tawri haibadu miyam da utpa ngamle Bachelor degree course loraba matung da kumja lisingani tara kani toida China changna da bigi khotong chaba fangke Yunanan University hariba Chinese University asida thunglaba matung dadi university gi campus akoi bagi hawa nungsit amadi Chinese miyam gi loina tinna bagi nungai ba kya adu gi hena susinara ki abu wafam thamke baga loina mana hauji ti
Hauji hauji ki oina Chinese loan tamning basingi oina lemna online classing tawri hairadna mahaki apokwa amadi apokpi biusu thagat ba phongdoke. Ma housing makhatani university asida appointment phangduna professor amoina laiki gani hana sa phongdorake. Taromada mitai council morigi president M thoiba mitai na rodika na degree asi phanglakpada thagat ba phongdokpaga loinana. Tawru ba thabak thorom singda maipakpo oirasunu haina phongdoke. Maka tarakpa atoppa pauda Numit mangani fawbagi manungda sangdoroktrabadi legal action lauragani semgat maro. Thasigi sajat kulumdoida Manipurda numit khudingi nungthilda phongba pause amada IMC na fak sadana rupa lakh tara henbagi sanpam laukthokre abagi singnaba laire. Arba heading asi yumpham yaudaba amani han semgat maro ki joint secretary na thadorokpa cherola mana phongdorakle. Cherola sin hai aujik semgat maro ki compound da pak zabagi mami amata taade hariba asi pause adugi mihut amata semgat sagat maro ki Compound laklamde habasi masana takjare karigumba lakpiramba thoklabadi semgat sagalibam badi equipment sing asi khangbi umbiram gadabane maramasina pause aduna semgat maruki ijat chokpa yaba paw phongpagi damak leibak miam khangna sengdok kadabani karigumba namit pangani gi manungda sengdorakta bataragade legal gi oipa mateng lauragani hana cherul asina makhata ara phongdorakle arubita content sing asi gi maru oipa paw khara asi paw tamjariba Manipur Local News YouTube channel asidagi yengbiriba punamak wathaga jari channel asina tumta kanarabadi subscribe to video subscribe to video like and share to so copy you know number ko amagan at Tagasari.